Handak COVID-19 na maram oiduna khunggangi awaba yam akhoi mayok nari ahanbada akhoi bu sarkar na mateng cheng ye lai haina akhoi su lauba chalui adubu nakhoi di ration card paide haiduna akhoi di saruk thangdana akhoi gari waira ga chatpadu lem na sum hala adubu anirak subada akhoi di honorable MLA amasung STO kasom Loki through the Ekoi Busu saying back Nipan issue Tobi. Aduki Tamakta Pansan MLA Amag Aduga Development Officer Busu Hypam Kangdana Ekoi Nuaiba Pongtok Jari. Mana? Cabe mo. Tahu ni kau. Hꯧji Manipur asi COVID dagi free oire haiba wafum amata leitri COVID laina gi damakta akhoi masigi vaccine puthokre haiba wafum su leitri aduga karigumba lenga ki maikai dagi su haiba COVID asidagi mayam maning tamna sathok desin tawre haiba wafum amasu lakri bina akhoi miyamna makhata na dumak COVID-19 gi laina la cheda sigi mayokta ga akhoi leinaba haibidi haigumba hairiba laina la cheda sin akhoi miyamda Manipur gi miyamda sondra mo khona mathok dai mi machine jo tot tan lai rồi bu akhoi jik yen liba seng si mi yumthong amada mi chahi manga gi mathakta leiba miyo singda kg manga loina pi thongnaba yanjari aduga akhoi kg si kaimba wet oning ba layga chu kg manga chapcha na khoi yenabgi akhoi chengsi yam phajana yenje laiba hanba kat ki system da tormadu laiba department dagi thajarak pasengsi konadi adubo koi kai khum nazariba honorable MLA na mana awat pa amta leitana mi pung khudimaki imung amda leiba household amda chahi taruk ki mathakta leiba mi khudimakta cheng kg manga loinok pigene habagi jenthok chari masigi damakta to yuklo ki makai digi su haninga letana thagabu phondok chari akhoi nauji ye liba mafam asi 4/19 physical kendra gi 4/19 gi area dani aduga mafam asina khoi to yu club ta yanjabani Ibu kalau itu, miju yang ini. Foto untuk kau tahu ni.
아니 필요. 야, 이렇게 프로 포토 프로. tema pusta hoy todo. कोरोना वायरस कोविड-19 असिगी अवाबा इथांगै बंगवांसिगी होगी चीफ मिनिस्टर नोंथों बिरेन जिबी चीफ मिनिस्टर वैसना माना खगी प्रधान सिंदा यामना नुसियो याना मागी फजबा नुंगाइबा मयाम खितंग अवाबदा मतेंग पांगबिनबा जंgai तोंगमंग ग्राम पंचायत की प्रधान अमा ओइना आइसो चिमनि नोंजो खदंग अवाना ताबसिदा आइसो आइगी साइडतगी आइगी member mayam sing loinana ngamjaba khradang khina praja mayam damta mating pangjabani ai ke suyamna lijaba khachabadati do yum yumdana sangdana praja singi hakthengna khogi mayamna lampak thokna khotna tawbado nungajida hakthengna ina mayam sewa tawjabani na yum sangdana ai saruk yenjabani ada hoji sen haiboda ini yenjaba ngamjaba khradang ijabajida प्रजा में आना तंग अपियन बा उपियो मदम न कनानो सुबानी ना किताना ani wala nanti ada kan upo ba upo Ini tak kenal motor. Ini beneran babu. Tolong deh, Mas. Tolong deh. Wanita di. Aduh, college kan sini nggak boleh. Salah film lagi bro. Ah, sulit. Aduh, ni lagi official timbang pak. ꯇꯝꯃꯤꯟꯅꯔꯝꯕꯀꯣ ꯕ꯭ꯔꯖꯂꯥꯗ ꯇꯝꯃꯛꯄ ꯃꯤ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯑꯩ ꯃꯇꯝꯒꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯨꯝ ꯍꯥꯡꯗꯕ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯗꯨꯀꯥꯟ ꯍꯥꯡꯗꯕ ꯑꯃꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯋꯥꯕꯁꯤꯒꯤ ꯌꯦꯡꯉꯒ ꯑꯩꯅ ꯉꯝꯖꯕ ꯈꯔ Manipur matai de leiba akoi Tengnopal district Kotha Khulda PKMP na
Kunmari Malayam na quite kinaraba COVID-19. Manipur ki East West ki mafam khudimata akoge welfare club amudun hariba jaga sidasu akoge hapta amada ahum laki shoki dana akoge keng yen ba yum yum da hawai chewai yen ba topudi ba Sundu chule sundu mayamgi su mating longja doini akoi ju mayamgi mating yau dragadi salai se amu anu tong buting amu joi What if from the way out of the minute you are a safe distance, some begin the in, some the out. Garita Mandava, Gariam Landava. I told you, say, the young tongue breeze for the end of the young tongue, I think I think that book was a high one. I'm thinking of in a Vajida. Point of view, I will get our Vajida, which like welfare Sana, going to carry them. This is what we should be preaching in the Mata and Kanjaraga. When I was young couple of one of the West. Essential commodity si masidagi thana tangkunga mari phauda face wise ta yengani social distancing maintain tawna ba honna bada nongma khakta pulap ki oina yen ba yada bana mara mo kan nga si dagi face wise ta 24 phau yelaga ngasi si sunu hill area sigi phaudokpa numit ama oide honorable prime minister na sucheng khara napsa gi card holder sing da pi ba gi mathakta aina lamda masigi mla mo oina awara every citizen akhoi leiriba mipum khuding makta mi amamamda ke cheng kg manga pina ba honna bada population ga card holder ga tangkhai de hena khenaram aduna 25 lakhs sama mla fund de pire another 9 lakhs 60,000 ama amu hapaga 34 point something lakhs ta leiba cheng mayama sing asi kanagumba sansthan kanagumba contractor agent na cheng si manghandaba loina mi khuding mi amamam na cheng kg manga soidana phangnaba isamak la aga sida yenba hodok chabani aduna ei appeal tawri It's now media singi kuthangda akhoi pulap handaki COVID-19 sigi ngakthok na bahot na bada mi put khuding makna isa gi daita chauba mamam le hairaga loksal la kanda masigi chenga se beneficiary sing da chumna yen bi ba koi le ri ba kanam tana handaki matang sida cheng logi gan praja bi laira leita ba awa sing sida chumna thunghan bi wana ei media sing kuthang da appeal tawje masi OMS ki karigi adu danate leiraga yenjabani hana piba pot tu gi mathakta leisallaga pura free of cost ta yenbani sida contractor haiba kana haiba pot honbagi pot purakpagi transportation gi ne na pesa khaiba potba leiraga di district administration gi SDO yauri additional SP yauri moina pau pirak sanu kanam tana siki ama su lowe yara pura free da yengadaba awara patung da leiraga su ei leiri lamdam sigi chinau sing mi paina ganu ki ganu kaimta khan ganu egi kendra sida awat pale haloi se
ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯑꯉꯥꯡ ꯃꯆꯥꯗꯒꯤ ꯍꯧꯅ ꯑꯍꯟ ꯐꯥꯎ ꯃꯤ ꯈꯨꯗꯤꯡꯃꯛ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯆꯦꯡ KG 5 ꯂꯣꯏꯅ ꯐꯪꯕ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯆꯕꯅꯤ 그거 파일 있고. कोरोना भाइरस ना थोलिबा कोविड-19 हारिबा लाइना आसिना लिलीना सुमाइना पाछोय पालवान गिदंता अवाना तारा कांजिदा ये हमारी युजले यारे